먹으니까 꼭 되지 말은 보자. Hai ma'am punungku aham dalam nukchari ngasi anh gana wa video mo puro gala ngasi di cengkumga nga koktaga adugu dang thuonge ngasi di kem ta hapre ata hisang chum yam malu sabam khangde da kho adugu sina complex sinju ma kubi kitang di hapsal le do paparam isam sam dum yawre ngasi di smai shum sara ge hisang sem them yam malu su sabam khangde ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤꯍꯦ ꯆꯤꯡꯒꯨꯝ ꯊꯣꯡꯕꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦꯍꯦ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯅꯣꯡꯁꯤ ꯄꯗ꯭ꯔ ꯄꯗ꯭ꯔ ꯇꯧ ꯂꯩꯔꯦ ꯇꯧꯔꯤꯁꯦ 네. ꯅꯣꯡꯁꯤꯁꯨ ꯑꯃꯨꯛ ꯄꯤꯄꯤꯗꯤ ꯑꯗꯨꯝ ꯆꯨ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯍꯤꯟꯖꯥꯡꯁꯦ ꯑꯇꯩ ꯑꯦꯔꯦꯟꯖ ꯇꯧꯒꯦ ꯇꯧꯕ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯉꯁꯤ ꯁꯤ ꯑꯗꯨꯝ ꯑꯁꯝꯕꯤ ꯑꯗꯨꯝ ꯇꯧꯁꯜꯂꯒꯦꯅ 곰백순수도 좀 하래. 많이 짜면서 그냥 하베다. 마찬가지 매안 넣어서 매안 하셔도 짜버지 짜번 강게버. 고백인데 그죠? anh hàng xa chưa? Mà cái gì? Xa thơ này ghé, xuyên thơ này bên hai cái đầu ấy không mình đó.
ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝꯕꯒꯤ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯟꯕꯗꯣ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯑꯃ ꯇꯧꯗ꯭ꯔꯕꯅꯤꯅ ꯁꯤꯗꯪ ꯇꯧꯔꯕꯅꯤꯅ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯆꯥꯔꯗꯤ ꯃꯩ ꯌꯥꯝ ꯃꯨꯠꯀꯜꯂꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯨꯠꯀꯜꯂꯦ ꯐꯔꯛ ꯆꯥꯅꯤ ꯆꯠꯂꯨꯔꯒꯦ ꯂꯣꯏ ꯍꯩꯊꯔꯒꯦꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯅꯤꯁꯤꯗꯪ ꯍꯣꯠꯅꯔꯕꯅꯤꯅ ꯏꯁ ꯉꯟꯇꯥꯅ ꯂꯣꯏꯁꯟꯗꯣꯔꯦ ꯉꯁꯤꯗꯤ ꯉꯍꯥꯟꯒꯩꯗꯤ ꯃꯊꯦꯜ ꯑꯃꯗ ꯑꯃꯨꯛ ꯂꯥꯛ ꯑꯃꯗ ꯑꯃꯨꯛ ꯂꯥꯛ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯆꯥꯐꯝ ꯈꯪꯗꯕꯀꯣ ꯈꯪꯉꯁꯨ ꯌꯥꯝꯃꯟꯗꯅ ꯄꯨꯛ ꯄꯤꯛꯅ ꯊꯟꯀꯠꯂꯤꯗꯅ ꯑꯗꯣ ꯉꯁꯤ ꯆꯦꯡꯒꯨꯝ ꯆꯨꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯣꯝꯄ꯭ꯔꯦꯛ ꯁꯤꯡꯖꯨꯁꯤꯒ ꯃꯌꯥꯝ ꯄꯥꯐꯣꯔ ꯂꯣꯏꯁꯟꯈꯤꯗꯅ ꯑꯃꯨꯛ ꯄꯥꯐꯣꯔ ꯃꯀꯛ ꯍꯥꯏꯗꯣꯏꯔꯥ ꯋꯤꯜ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯔꯁꯤ ꯑꯃꯨꯛ ꯅꯥꯀꯟꯗꯒꯤ ꯑꯣꯔꯣ ꯑꯃꯨꯛ ꯍꯩꯊꯔꯝꯃꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯌꯥꯝ ꯆꯥꯁꯟꯈꯤꯒꯦ ꯑꯩꯅ ꯄꯥꯐꯣꯔꯗꯣ ꯉꯝꯗꯕꯗ ꯃꯌꯥꯝ ꯍꯥꯞꯆꯟꯕꯗꯣ ꯄꯥꯝꯃꯨꯏꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩ ꯉꯝꯒꯗꯕ ꯁꯔꯨꯛꯇꯣ ꯉꯧꯕꯅꯦꯕ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥꯎꯔꯦ ꯍꯥꯎꯕꯗꯤ ꯍꯥꯎꯕ ꯑꯍꯥꯎꯕ ꯍꯥꯏꯗꯣ ꯁꯤꯅꯤ ꯅꯣꯡ ꯆꯨꯕꯅꯦ ꯄꯤꯠ ꯄꯤꯠ ꯍꯥ 지금 이거 사야돼. 맛있어, 프라가. 분리가 왜?
Buồn. 꼭 cái mà làm bật dậy. Ma'am ngꯁꯤꯗꯤ ꯏꯟꯖꯥꯡꯁꯦ ꯆꯦꯡꯒꯨꯝ ꯊꯣꯡꯉꯦ ꯑꯗꯨꯒ ꯄꯥꯐꯔ ꯈꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯀꯩꯕ ꯀꯣꯝꯄ꯭ꯔꯦꯛ ꯁꯤꯡꯖꯨꯒ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯕꯗꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯍꯥꯏꯗꯣ ꯉꯁꯤꯗꯤ ꯁꯤ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯌꯥꯝ ꯊꯨꯕꯤꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯗ ꯉꯥꯏꯕꯤꯔꯝꯃꯀꯣ ꯕꯥꯏ ꯕꯥꯏ